Kayno, ngarangi James-kidubo. Adu yaw ngawsinnaramnidi sukta thazarude. Liglana. O thazadaw mising ni henbani aisuni. Ngarangday khalibani James-tubu dumay tawbrana. Natteni aina ngaglibadi Rani ba sak phazabiduni. Adu kuina James-ka loinarappudubu mabu karimta khangdaba zatlaba. Masine malakdak lakhijanu khangniba ma. Ngahak leibaga Rani-do college-ta lakli. Hek lakbaga Thoibina. O sak phazabi bema college kabiraklabro. O kazarakle. Liglana. Nate nang wahana karimta khangdabraba. Khangdemi. Magi mongduda kamay khangdorege. Thoibina. Nangse yam singbudi malaga yam pangpa nupi oirami. Ai kibu kine ngarang magi mongdo guli miyamdo. Liglana. Aidi moigi number 4 do adu phau charamdong mali. Rani-na. Yariba tosi siwase. Mai wase tosi ba. Aigane wari loisinnakrabane ma. Liglana. Tu. Amangang na baloijingayda magi wangthoiba nupidagi sel saba chaganabase asimulay to. Wangthoina. Itaw maya kaino ngasidi yam ngana laknaramida. Rajesh na. Ikoisu college ngana lakda yadrene. College ngana laga itaw dongna paisa paibi nupimta khangna tari. Here itaw noisu adu diamondro. Tamphadu nungsidro magi mongdo. Manina. O khangzare molom nagun phajana khangiko. Tamphagi masaktuda nang nungsirini kai doido. Ikoi loina khangbajani. Sahardagi khara lapna leiba khul amadani. Khul adugi senjau paibada maming chatliba pradhansu oiriba Tomchau amadi Ibethoi Kinaitom Puksabi masani Tampha. Tampha kusumui masak thiba nupi amani. Mayamgi laknafam sumhangna oirami Tampha chak ising loisanaba kanna hotnari. Ngahak leibaga makhoigi imungi thabak mateng pangnaba leibi tharusu prabhap changlai. Bema Tampha ngasi inesia khara thengdokre saunuko. Tampha tharoda yenglaga nokfe tawdun hairei. Chaudi daine. Sisi yare hauzikti ine laklabanina nya nangsu janaba loisinjaruro. Hoine. Asi airamlaga Tamphasu magi kada loisinba changkhri. Tampha maphi maro nana setuna mama Ibethoigi manakta changlai. Ima ai chalukhige. Hoi saluro. Nongmatasu sak charaga chalusu yade. Kaisu thengdobu nate mahai nangna tawriba. Ima chaningdaduna tawbani. Halaklagoina charage. Adudi ima ai chalukige ko. Asumna Tampha college ta laklami. Tampha nek changlakpaga mahaki chanajabi mata Henthoidu Tamphagi manakta changlaklaga. Ngasidi nang khara thengina. Ngasidi ai khara thengkhre. Asi haiduna akoibududa koilei leiduna yenglai. Ure Wangthoidu lembiga nokdana wari sanadun leirambado. Tampha mabukningda nungaitaba warauba helagle. Henthoisu Tamphagi mataudu khangman hairei. Lao asida phamuse. Matamsu watlibanina. Matam ngaiba oina wari sanaruse. Anidu makhoi anigi hek phamduda phamlaga wari sanari. Lakliba tai student sing adusu waja lakpa ngaiba oina magi thopa wari sanari. Wangthoidu Tamphagi Henthoiga na phamliba manak adwaida sangsilaklaga Tamphada yengdun hairei. Ngasidi nang thengina kaidoba yauge. Tampha Wangthoina hanglibadu karisu khumlakte Henthoina oina hairei. Tamu Wangthoi handakti ihonghongbugum tawida. Henthoigi waduda Wangthoi noksinaraga. Kaideinoda nakhoisu pagaidai sile. Hanagi Wangthoido adum oizarida. Ozala malini. Tampha Henthoi ijalage. Hore loibaga thengnarasiko. Asumna oza laktuna class adu haukhre. Class loiraduna Tampha amadi Henthoi wari saduna thokminarai. Tampha masidi isase pangchata chaningi aduna noido oina koirusi. Hoi jalurasi. Aisu itomda hanbase yam talle. Asi haiduna makhoi anidu auto ama tongduna Tamphagi yumda chatkre. Somna Wangthoi tholakpada Tamphagi Henthoigana auto tongduna chakhibadu uhowi. Ai ani siuni karimta gairamdabi chakhine. Khangna yengdi. Anidu Tamphagi yumda puna lakminaba ubada Tamphagi mama Ibethoina harauraduna. Haima isa Henthoisu laidana. Hoima laktabu kuirena sum laini. Hoini he laktabu kuirena. Kita sungai sidagidi. Toina uba hangloidobasu.
Ibethꯣꯏꯒꯤ ꯋꯥꯗꯨꯗ ꯏꯉꯉꯛꯅ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯍꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯏꯝꯐꯥꯜꯗ ꯂꯩꯔꯨꯅꯕ ꯍꯥꯏꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯌꯨꯝ ꯏꯪꯈꯣꯜꯒ ꯂꯣꯏꯅ ꯂꯩꯔꯕ ꯑꯗꯨꯗ ꯇꯝꯐꯥꯅꯅꯦ ꯇꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯇꯤ ꯃꯥꯅ ꯌꯥꯗ ꯂꯥꯛꯇꯒꯤ ꯌꯥꯔꯔꯣꯏ, ꯍꯦꯛꯇ ꯆꯠꯂꯗꯧꯅꯤ꯫ ꯁꯍꯔꯗ ꯂꯩꯕ ꯍꯥꯏꯁꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯗꯅ ꯅꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯤ ꯃꯗꯨꯅꯤꯗꯣ." ꯇꯝꯐꯥꯁꯨ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯜꯂꯤ ꯉꯝꯃꯣꯏ ꯆꯠꯄ ꯍꯥꯏꯅ ꯀꯔꯤꯝꯇ ꯃꯔꯣꯜ ꯂꯣꯜꯂꯛꯇꯦ꯫ ꯍꯦꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯦꯟꯊꯣꯏ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏꯅ꯫ "ꯇꯝꯐꯥ, ꯅꯪꯕꯨ ꯏꯝꯐꯥꯜꯗ ꯆꯠꯂꯗꯣꯏꯔꯣ?" "ꯈꯪꯗ꯭ꯔꯤꯗ ꯍꯦꯟꯊꯣꯏ, ꯄꯥꯕꯨꯡꯅꯗꯤ ꯆꯠꯅꯕꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯀꯣꯂꯦꯖꯁꯨ ꯑꯥꯗ ꯅꯧꯅ ꯇꯝꯃꯣꯅ ꯍꯥꯏ꯫ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ꯫ ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ, ꯑꯩꯗꯤ ꯇꯥꯃꯣ ꯋꯥꯡꯊꯣꯏꯁꯦ ꯏꯍꯩ ꯍꯩꯅꯗꯦ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯩꯅ ꯇꯥꯕ ꯃꯌꯥꯝ ꯂꯩ꯫ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯅꯕꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ." ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯂꯩꯔꯨꯅꯕ ꯍꯥꯏꯗꯅ ꯄꯣꯠꯆꯩꯁꯤꯡ ꯒꯥꯔꯤ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯇꯨꯅ ꯃꯈꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜꯗ ꯁꯨꯝ ꯂꯩꯔꯅꯤ ꯈꯟꯕꯗ ꯇꯝꯐꯥꯗꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕꯁꯤꯁꯨ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯔꯧꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯝꯐꯥ, ꯇꯥꯃꯣ ꯋꯥꯡꯊꯣꯏꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯣ ꯍꯦꯟꯖꯤꯟꯕ ꯑꯃꯗꯤ ꯌꯥꯎꯔꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯜꯂꯛꯑꯅꯤ꯫ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯆꯠꯄ ꯍꯥꯏꯕꯗꯣ ꯆꯠꯂꯣ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯕꯣ꯫ ꯑꯗꯨꯒꯅꯦ, ꯅꯪ ꯋꯥꯈꯜ ꯖꯥꯠ ꯈꯟꯖꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩꯕꯗꯣ ꯃꯣꯏ ꯏꯝꯐꯥꯜꯗꯗꯤ ꯇꯧꯔꯨꯅꯨꯀꯣ, ꯉꯥꯎꯔꯦ ꯍꯥꯏꯅꯖꯈꯤꯁꯅꯤ." ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯊꯣꯏꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯏꯕꯦꯊꯣꯏꯁꯨ ꯈꯔ ꯈꯪꯕꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯂꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯏꯁꯥꯅ ꯍꯦꯟꯅ ꯋꯥꯔꯛꯀꯅꯤ ꯈꯪꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯏꯝꯐꯥꯜꯁꯤꯗ ꯅꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤꯅꯦ." ꯇꯝꯐꯥ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯉꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯕꯦꯊꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ "ꯅꯪꯒ ꯋꯥꯡꯊꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗꯣ ꯏꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯍꯥꯟ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯄ ꯃꯇꯝꯗ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯅꯨꯡꯁꯤꯔꯩꯗꯣ ꯊꯦꯡꯅꯩ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯆꯦ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯦꯝꯕꯤ ꯍꯥꯏꯗꯨꯒ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯂꯛꯄꯅꯤ." ꯇꯝꯐꯥ ꯇꯞꯂꯞꯅ, "ꯏꯃꯥꯗꯤ ꯀꯝꯗꯧꯅ ꯇꯥꯃꯣ ꯋꯥꯡꯊꯣꯏ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯣ?" "ꯏꯍꯦ, ꯃꯆꯥꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯤꯒꯤ ꯃꯃꯥꯏꯅ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." ꯀꯣꯂꯦꯖꯇꯅꯤ ꯍꯦꯟꯊꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ "ꯇꯥꯃꯣ ꯋꯥꯡꯊꯣꯏ, ꯅꯪꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯏꯇꯥ ꯇꯝꯐꯥꯅ ꯄꯥꯎꯁꯤ ꯇꯥꯔꯗꯤ ꯃꯥꯗꯤ ꯀꯔꯝꯅ ꯈꯪꯂꯝꯒꯅꯤ? ꯇꯥꯃꯣ ꯋꯥꯡꯊꯣꯏ, ꯅꯪꯒꯤꯁꯨ ꯑꯋꯥꯕ ꯃꯇꯝꯗꯣ ꯂꯥꯛꯈꯤꯅꯤ꯫ ꯑꯩꯒꯤ ꯏꯇꯥ ꯇꯝꯐꯥꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯒꯤ ꯅꯪꯒꯤꯁꯨ ꯅꯣꯡꯃꯗꯤ ꯃꯩꯁꯥꯛꯇꯣ ꯐꯪꯕ ꯑꯣꯏꯌꯣ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯂꯦꯝꯕꯤ ꯑꯗꯨ ꯃꯔꯩ ꯏꯀꯣꯟ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯥꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯍꯞꯇꯥ ꯐꯥꯔꯛꯄꯗ ꯃꯉꯥꯏꯔꯤꯉꯩꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯖꯠꯇꯨ ꯇꯧꯔꯛꯂꯤ꯫ ꯂꯦꯝꯕꯤ ꯀꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ "ꯀꯩꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯇꯝꯐꯥꯅ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯔꯗꯨ ꯐꯥꯎ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯝꯐꯥꯅ ꯁꯨꯝ ꯁꯣꯜꯂꯒ ꯂꯩꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯕꯦꯝꯃ, ꯇꯝꯐꯥꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯏꯃꯥꯅ ꯅꯝꯅ ꯂꯨꯍꯣꯡꯍꯟꯕ꯫ ꯏꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯔꯨꯕꯗꯨꯗ ꯏꯃꯥꯒꯤ ꯃꯥꯏꯁꯨ ꯐꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯂꯧꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤꯕꯖꯥꯠꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯜꯂꯤꯕꯖꯥꯠꯅꯤ." "ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯅꯦ꯫ ꯐꯖꯈ꯭ꯔꯕ ꯑꯌꯦꯝꯕ ꯂꯩꯅ ꯊꯤꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ꯫ ꯍꯣꯏ ꯕꯨꯡꯉꯣ, ꯑꯩꯁꯨ ꯈꯪꯖꯩꯌꯦ, ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯑꯗꯨꯗ ꯅꯨꯡꯁꯤꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯔꯟ ꯉꯥꯛꯇꯒꯤ ꯅꯠꯇꯦꯅꯤ ꯕꯦꯝ ꯐꯖꯕꯤ, ꯃꯥꯗꯤ ꯅꯪꯗꯧꯅ ꯇꯧꯗꯤ, ꯏꯪ ꯇꯞꯄꯤ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯉꯤꯅꯤ꯫
ꯃꯥ ꯂꯧꯔꯝꯃꯗꯤ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ ꯅꯨꯡꯁꯤꯔꯩꯗꯤ ꯃꯁꯥꯒ ꯃꯣꯒꯅ ꯈꯠꯅꯕꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯋꯥꯡꯊꯣꯏꯗꯨ ꯄ꯭ꯔꯦꯞ ꯊꯣꯔꯛꯂꯒ ꯃꯥ ꯌꯦꯡꯉꯣ ꯅꯪꯅ ꯄꯥꯝꯖꯅ ꯍꯥꯏꯔꯨꯕ ꯅꯃꯧ ꯅꯨꯄꯤꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯂꯨꯍꯣꯡꯂꯕ ꯅꯪꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯕꯗꯤ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯌꯥꯔꯦ ꯃꯥꯁꯨ ꯃꯤ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯁꯣꯟꯕ ꯇꯥꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯒꯨꯟꯁꯦ ꯇꯞꯅ ꯇꯞꯅ ꯈꯪꯉꯛꯈꯤꯅꯤ ꯃꯥꯁꯨ ꯉꯔꯥꯡꯗꯁꯨ ꯇꯣꯉꯥꯟ ꯆꯥꯁꯤ ꯌꯥꯗꯦꯅ ꯏꯁꯧ ꯂꯥꯡꯉꯤꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯇꯝꯐꯥ ꯂꯧꯔꯝꯂꯕꯗꯤ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯝꯂꯣꯏ ꯍꯥꯏꯅ ꯁꯣꯜꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯗ ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯉꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯔꯩ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯩ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ ꯃꯇꯝ ꯆꯥꯅ ꯍꯟꯖꯤꯜꯂꯛꯎ ꯑꯃꯨꯛ ꯀꯣꯏꯀꯧ ꯀꯧꯅꯍꯟꯒꯅꯨꯀꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯅꯤ ꯏꯃꯧꯅꯦ ꯇꯧꯔꯤꯕꯁꯤꯁꯨ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯉꯤꯕ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯑꯕ ꯁꯣꯝꯗꯅ ꯇꯝꯐꯥ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯄꯥ ꯇꯣꯝꯆꯧ ꯅꯥꯕꯒꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯦꯗꯇꯨꯒ ꯊꯪꯅꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯣꯒ ꯂꯩꯔꯤ ꯅꯔꯁꯅ ꯇꯣꯝꯆꯧꯒꯤꯁꯦ ꯍꯤꯗꯥꯛꯁꯤ ꯑꯃꯇꯪ ꯂꯩꯕꯤꯔꯨꯔꯣ ꯑꯗꯨꯒ ꯗꯣꯛꯇꯔ ꯂꯥꯛꯂꯒ ꯑꯃꯨꯛ ꯆꯦꯛ ꯇꯧꯅꯕ ꯍꯣꯏ ꯐꯅꯤ ꯍꯤꯗꯥꯛꯁꯦ ꯂꯩꯖꯔꯨꯔꯒꯦ ꯕꯦꯝꯃ ꯍꯤꯗꯥꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥꯗꯤ ꯈꯣꯡꯁꯦ ꯅꯥꯕꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦ ꯅꯊꯟꯗ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ ꯁꯤꯗ ꯇꯥꯃꯣ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗꯤ ꯍꯤꯗꯥꯛꯇꯣ ꯇꯞꯄꯁꯤꯔꯥ ꯃꯥꯒꯤꯁꯨ ꯂꯩꯕ ꯆꯠꯀꯗꯕ ꯑꯣꯏꯔꯝꯅꯦ ꯍꯣꯏꯅꯦ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ ꯅꯔꯁꯅ ꯑꯉꯥꯡꯁꯤꯒꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯄꯥꯏꯈꯣꯝꯕꯅ ꯏꯆꯦꯒꯤ ꯃꯆꯥꯅꯤ ꯑꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯈꯔ ꯑꯣꯠꯊꯣꯛꯈꯤꯕꯒ ꯆꯥꯕ ꯋꯥꯠꯄꯒ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯊꯈꯤꯕꯒꯤꯅꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯂꯩꯕꯤꯔꯨꯔꯣ ꯗꯣꯛꯇꯔ ꯂꯥꯛꯂꯒ ꯌꯨꯝꯗ ꯄꯨꯊꯕꯁꯨ ꯌꯥꯔꯅꯤ ꯍꯤꯗꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯉꯥꯡꯁꯤ ꯀꯅꯥꯗ ꯌꯦꯡꯍꯜꯂꯝꯅꯤ ꯅꯔꯁꯁꯤꯁꯨ ꯑꯇꯣꯞꯄ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯅ ꯇꯧꯔꯤꯁꯦ ꯄꯥꯏꯈꯣꯝꯕ ꯊꯋꯥꯏ ꯋꯥꯅ ꯀꯝꯗꯧꯁꯤꯒꯦ ꯈꯟꯗꯨ ꯂꯩꯔꯤꯉꯩ ꯏꯕꯦꯊꯣꯏꯅ ꯏꯕꯨꯡꯉꯣ ꯏꯆꯥꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯌꯥꯅꯤ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯌꯨꯝ ꯍꯣꯡꯒꯠꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯅꯆꯟ ꯃꯊꯟꯇ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯪꯒꯤꯁꯨ ꯍꯤꯗꯥꯛ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯟꯒ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯒꯦꯔꯣ ꯍꯣꯏ ꯏꯃꯥ ꯆꯠꯃꯤꯟꯅꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯒꯦ ꯏꯃꯥ ꯍꯣꯏꯅ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯍꯣꯏ ꯑꯉꯥꯡꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯂꯝꯂꯒꯦ ꯁꯤꯁꯦ ꯄꯩꯁꯥꯁꯤꯒꯅꯦ ꯍꯤꯗꯥꯛꯀꯤ ꯆꯦꯗꯨꯒꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯥꯏꯈꯣꯝꯕ ꯍꯤꯗꯥꯛ ꯂꯩꯔꯗꯨꯅ ꯍꯜꯂꯛꯂꯦ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔꯁꯨ ꯂꯥꯛꯇꯨꯅ ꯑꯅꯥꯕꯁꯤꯡꯗꯨ ꯌꯦꯡꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯕꯨꯡꯉꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯃꯥꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯖꯧꯔꯒꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯇꯝꯐꯥ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯅꯕ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯅ ꯄꯣꯠꯐꯝ ꯑꯃꯗ ꯃꯥꯅ ꯄꯥꯝꯕ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯦ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯁꯤ ꯂꯧꯈ꯭ꯔꯁꯤ ꯍꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯈꯜꯂꯝꯃꯣ ꯐꯨꯔꯤꯠꯅꯦ ꯇꯧꯔꯤꯁꯤꯡꯁꯦ ꯅꯈꯣꯏ ꯅꯍꯥ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯅꯅꯦ ꯏꯃꯥꯗꯤ ꯑꯁꯣꯝꯗꯒꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯦ ꯇꯝꯐꯥ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯃꯥꯅ ꯄꯥꯝꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯏꯅꯦ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯕꯨ ꯀꯌꯥꯅꯣ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯔꯛꯏ ꯃꯃꯥ ꯑꯁꯤꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯁꯤꯁꯤ ꯂꯩꯕꯤꯌꯣꯕ ꯇꯝꯐꯥ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ ꯎꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤꯕꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯝꯐꯥꯅ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯝꯐꯥꯁꯨ ꯃꯥꯅ ꯄꯥꯏꯔꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯤꯕꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯁꯦꯃꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯑꯁꯤ ꯄꯥꯝꯃꯤ ꯏꯍꯦ ꯑꯁꯤꯗꯤ ꯅꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅꯤꯃꯤ ꯃꯁꯤꯗꯤ ꯃꯤ ꯂꯩꯁꯥꯕꯤꯒꯤ ꯐꯨꯔꯤꯠꯅꯤ ꯑꯉꯥꯡ ꯅꯉꯣꯟꯗ ꯀꯃꯥꯏꯅ ꯂꯤꯠꯇꯣꯔꯤꯒꯦ ꯆꯥꯎꯔꯦ ꯀꯩꯁꯨ ꯅꯪꯅ ꯀꯩꯁꯨꯝꯇ ꯈꯪꯁꯨ ꯈꯪꯗꯅ ꯅꯈꯣꯏ ꯏꯃꯥꯒ ꯆꯠꯂꯒ ꯂꯩꯔꯗꯤ ꯐꯔꯣꯏꯗ꯭ꯔꯕꯁꯦ ꯄꯥꯏꯈꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯀꯦꯕꯤꯗꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩ ꯃꯇꯧꯗꯨꯗ ꯇꯝꯐꯥꯗꯨ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯅꯨꯄꯤ ꯃꯆꯥ ꯀꯦꯕꯤ ꯀꯧꯏ
ꯑꯣ ꯑꯗꯨ ꯀꯦꯕꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯐꯨꯔꯤꯠꯁꯤꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯆꯥꯎꯔꯅꯤ ꯑꯗꯨꯅꯅꯦ ꯅꯦꯅꯦꯅ ꯅꯪꯉꯣꯟꯗ ꯆꯥꯗꯧꯕ ꯑꯗꯨꯒ ꯐꯁꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯈꯟꯕꯤꯔꯒꯦ ꯌꯥꯕ꯭ꯔꯣ ꯇꯝꯐꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯂꯛꯏ ꯌꯥꯏꯌꯦ ꯅꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯨꯔꯤꯠ ꯀꯟꯅ ꯈꯜꯂꯤ ꯅꯨꯄꯥꯗꯨ ꯂꯦꯞꯇꯨꯅ ꯇꯝꯐꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯐꯨꯔꯤꯠ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯀꯦꯕꯤꯅ ꯅꯦꯅꯦ ꯑꯩ ꯑꯁꯤꯒꯤ ꯑꯅꯤꯁꯦ ꯇꯨ ꯑꯁꯤꯁꯦ ꯄꯥꯝꯃꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯄꯥꯝꯃꯗꯤ ꯂꯧꯔꯗꯧꯅꯤ ꯏꯅꯦ ꯑꯅꯤꯁꯤꯗ ꯀꯌꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯅꯨꯄꯥ 1,900 ꯇꯥꯔꯤ ꯏꯕꯦꯝꯃ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯦꯞꯇꯨ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯄꯔꯨꯞ ꯆꯪꯉꯛꯇꯨꯅ ꯂꯨꯄꯥ 1,900 ꯇꯝꯐꯥꯗ ꯐꯠꯄꯤꯔꯛꯏ ꯂꯨꯄꯥ 1,900ꯗꯣ ꯁꯤ ꯂꯩꯔꯤ ꯌꯥꯔꯦ ꯀꯦꯕꯤꯒꯤꯗꯨꯗꯤ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝꯂꯝꯃꯣꯏꯗ ꯑꯩꯒꯤꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕꯁꯤꯗ ꯌꯥꯝꯅꯤꯅꯤ ꯑꯗꯣ ꯀꯦꯕꯤꯒꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯗꯅ ꯂꯩꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯑꯣꯏꯅ ꯄꯩꯁꯥꯗꯨ ꯄꯤꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯏꯕꯦꯊꯣꯏꯁꯨ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯪꯉꯛꯇꯨꯅ ꯏꯕꯦꯝꯃ ꯂꯩꯔꯕ꯭ꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨꯕꯣ ꯂꯩꯔꯤ ꯇꯝꯐꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯦꯕꯤ ꯀꯧꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔ ꯃꯁꯛꯁꯦ ꯍꯣꯏꯅꯦ ꯅꯨꯡꯁꯤꯅꯦ ꯁꯤꯗ ꯀꯅꯥꯒ ꯂꯥꯛꯄꯅꯣ ꯏꯁꯨꯕꯣ ꯃꯃꯣꯒ ꯏꯕꯦꯊꯣꯏ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯏꯕꯨꯡꯉꯣꯕꯨ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜ ꯍꯤꯗꯥꯛ ꯂꯩꯕꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯧ ꯃꯥꯅꯤ ꯏꯃꯥ ꯇꯝꯐꯥꯅ ꯏꯃꯥ ꯋꯥꯔꯤꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯈꯔ ꯍꯟꯗꯣꯔꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯕꯦꯊꯣꯏꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯄꯥꯏꯈꯣꯝꯕ ꯀꯧꯏ ꯏꯃꯥ ꯑꯣ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯏꯕꯨꯡꯉꯣꯕꯣ ꯃꯥꯅꯦ ꯏꯃꯥ ꯑꯣ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯃꯤꯅꯧ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯁꯦ ꯀꯌꯥ ꯈꯪꯅꯗꯦ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣꯍꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯑꯣ ꯀꯦꯕꯤꯅ ꯕꯨꯕꯣ ꯃꯃꯣꯒ ꯑꯩꯈꯣꯏꯕꯥꯅꯤ ꯕꯨꯕꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯏꯁꯨꯒꯅꯦ ꯅꯣꯏ ꯃꯃꯣꯒ ꯕꯨꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯣꯅ ꯕꯨꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯀꯦ ꯕꯨꯕꯣ ꯂꯥꯛꯑꯣ ꯏꯁꯨ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯕꯨꯕꯣꯛꯅꯅꯦ ꯏꯁꯨꯅ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯣꯡꯂꯒꯅꯦ ꯉꯥꯏꯔꯝꯗꯧꯔꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯏꯕꯨꯡꯉꯣ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏꯅ ꯆꯥꯛꯀ ꯂꯣꯏꯔꯒꯅꯦ ꯉꯥꯏꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯊꯣꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯁꯨ ꯇꯥꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯏꯕꯦꯊꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯀꯦꯕꯤ ꯏꯕꯦꯊꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯏꯁꯨꯒ ꯏꯆꯥꯒ ꯌꯧꯔꯛꯂꯦꯗꯅ ꯂꯥꯛꯑꯣ ꯆꯥꯛꯀꯅꯦ ꯉꯁꯥꯏꯅ ꯂꯣꯏꯔ ꯄꯣꯠꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯆꯧꯅ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ ꯑꯅꯤꯅꯦ ꯄꯥꯕꯨꯡ ꯏꯆꯦ ꯑꯃꯒ ꯑꯩꯒ ꯏꯕꯦꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯆꯦꯗꯨꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯏꯁꯨ ꯀꯦꯕꯤ ꯈꯛꯇꯔꯣ ꯀꯦꯕꯤ ꯈꯛꯇ ꯉꯥꯏꯔꯤ ꯏꯆꯦꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯅꯥꯕ ꯑꯃ ꯌꯥꯎꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯀꯦꯕꯤꯁꯤ ꯂꯩꯕꯅꯤꯗ ꯏꯕꯦꯊꯣꯏ ꯅꯣꯛꯂꯒ ꯏꯁꯨꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏꯗ ꯂꯩꯔꯁꯨ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯨ ꯄꯥꯏꯈꯣꯝꯕ ꯏꯃꯥ ꯕꯕꯥ ꯍꯣꯏꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯤꯡꯉꯤꯅꯦ ꯅꯣꯡꯃ ꯁꯛꯈꯪꯅꯕ ꯑꯣꯏꯅꯅꯦ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯏꯃꯥ ꯅꯣꯡꯃ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯁꯨꯝ ꯀꯣꯂꯦꯖ ꯂꯣꯝꯗꯅ ꯂꯤꯛꯂꯥꯅ ꯏꯕꯦꯝꯃ ꯋꯥꯡꯊꯣꯏꯗꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯌꯨꯒ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯇꯣꯏꯅ ꯈꯠꯅꯔ ꯃꯥꯜꯂꯦꯗ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗ ꯂꯩꯍꯧꯔꯤ ꯔꯥꯅꯤꯅ ꯅꯪꯗꯤ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯅ ꯊꯦꯡꯅꯔꯛꯏꯕ ꯑꯣ ꯅꯍꯥꯟꯗꯣ ꯂꯦꯝꯕꯤ ꯁꯅꯥꯍꯣꯏꯗ ꯆꯠꯂꯨꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯂꯧꯕ ꯑꯗꯨꯗ ꯊꯦꯡꯅꯔꯛꯏꯕ ꯍꯣꯏꯅꯦ ꯂꯦꯝꯕꯤ ꯁꯅꯥꯍꯣꯏꯒ ꯋꯥꯡꯊꯣꯏ ꯍꯣꯏꯒꯁꯦ ꯂꯩꯀꯥꯏꯅꯤꯀꯣ ꯊꯣꯏꯕꯤꯅ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯤꯗꯨꯅꯤ ꯑꯗꯣꯝꯗꯒ ꯀꯣꯛ ꯁꯥꯕꯤꯔꯨꯔꯅꯨ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯤꯅꯣꯅꯅꯤꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯀꯣꯂꯦꯖ ꯑꯗꯨꯗ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯏꯈꯪ ꯈꯪꯅꯔꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯇꯝꯐꯥꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯪ ꯇꯞꯄ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯀꯌꯥꯁꯤꯅ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕꯒꯤ ꯇꯝꯐꯥꯍꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯐꯝ ꯈꯔꯁꯨ ꯍꯧꯗꯣꯛꯄ ꯍꯧꯔꯕꯅꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕ ꯃꯆꯥꯁꯨ ꯇꯝꯐꯥꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯗꯨꯗꯒꯤ ꯈꯟꯖꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯍꯥꯏꯖꯕ ꯉꯝꯗꯦ
ꯑꯃꯔꯣꯝꯗ ꯇꯝꯐꯥꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯈꯪꯗꯕꯅ ꯄꯥꯏꯈꯣꯝꯕꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ꯫ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕꯗꯨ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯊꯣꯏ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯏꯆꯥꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯔꯣ? ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯏꯃꯥ, ꯑꯩ ꯁꯨꯝ ꯂꯥꯛꯇ ꯀꯨꯏꯔꯦꯅ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯕꯨ ꯈꯔ ꯈꯔ ꯇꯣꯏꯅ ꯀꯣꯏꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯥꯈꯠꯂꯛꯎ ꯀꯥꯈꯠꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯊꯣꯏ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯆꯧꯁꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯂꯒ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯆꯪꯉꯧ ꯆꯪꯉꯧ꯫ ꯇꯝꯐꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯐꯠ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯊꯣꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕ ꯅꯪꯗꯤ? ꯑꯩꯈꯣꯏ ꯈꯨꯟꯗ ꯄꯥꯏꯈꯣꯝꯕ ꯏꯕꯥꯅꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯂꯒ ꯍꯧꯖꯤꯛꯂꯣ? ꯍꯣꯏ, ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯇꯣꯏꯅꯁꯨ ꯂꯥꯛꯇꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯂꯩꯀꯥꯟꯁꯤꯗ ꯆꯠꯍꯧꯔꯁꯤ꯫ ꯏꯕꯦꯊꯣꯏꯅ ꯏꯍꯦ, ꯏꯃꯥꯗꯤ ꯏꯀꯥꯎꯍꯦ ꯀꯥꯎꯏ꯫ ꯇꯝꯐꯥꯅꯅꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ, ꯑꯗꯣ ꯉꯁꯤ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯏꯔꯨ ꯂꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯝꯐꯥ ꯍꯣꯏꯒꯤ ꯈꯨꯟꯗ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯏꯕꯦꯊꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯆꯥ ꯄꯥꯏꯈꯣꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯏꯌꯥꯗꯨꯝ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯃꯤ꯫ ꯇꯣꯝꯆꯧ ꯏꯕꯦꯊꯣꯏꯒꯤ ꯋꯥꯗꯨ ꯅꯣꯛꯂꯒ ꯍꯥ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯁꯤꯗ ꯃꯤꯒꯤ ꯐꯖꯈ꯭ꯔ ꯃꯆꯥꯁꯤꯅ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ? ꯀꯩꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯃꯤ ꯏꯆꯦ ꯅꯤꯉꯣꯜꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯔꯛꯂꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯧ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯪꯒꯣꯜ ꯀꯥꯕ ꯂꯥꯛꯂꯒꯤ ꯐꯥꯎꯕ ꯍꯥꯏꯔꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯈꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯉꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯩ, ꯅꯍꯥꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯍꯥꯏꯒꯦ ꯈꯟꯕꯅꯦ, ꯇꯟꯖꯥ ꯑꯃ ꯏꯐꯪ ꯍꯦꯛ ꯐꯪꯗꯕ, ꯐꯔꯛ ꯇꯥꯗꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯕ꯫ ꯁꯣꯝꯗꯅ ꯇꯝꯐꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯗ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯦꯟꯊꯣꯏꯕꯨ ꯀꯧꯔꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯇꯝꯐꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄꯔꯨꯞ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯇꯝꯐꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯥꯈꯠꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯕꯨꯡ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯇꯝꯐꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯩ꯫ ꯍꯦꯟꯊꯣꯏ ꯇꯝꯐꯥꯗ ꯌꯦꯡꯂꯒ ꯇꯝꯐꯥ, ꯏꯕꯨꯡꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯏꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ, ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯇꯤꯟꯅꯩ, ꯄꯥꯏꯈꯣꯝꯕ ꯀꯧꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯕꯨ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯩ ꯂꯩꯒꯦ? ꯁꯨꯝ ꯂꯥꯛꯄꯅꯤꯗ, ꯂꯥꯛꯇ ꯀꯨꯏꯔꯦꯅ꯫ ꯑꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ, ꯐꯝꯃꯝꯃꯨꯀꯣ꯫ ꯌꯥꯔꯅꯤꯌꯦ, ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯁꯤ, ꯆꯥꯒ ꯂꯣꯜꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯝꯐꯥꯅ ꯋꯥꯡꯊꯣꯏꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ꯫ ꯍꯦꯟꯊꯣꯏ, ꯇꯥꯃꯣ ꯋꯥꯡꯊꯣꯏꯗꯤ ꯂꯦꯝꯕꯤꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ? ꯍꯦꯟꯊꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯕꯅꯣꯗ? ꯊꯥ 2 ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯅꯤꯗꯣ ꯈꯠꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯂꯦꯝꯕꯤꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃꯃꯨꯛꯅꯦ ꯆꯦꯜꯂꯛꯇꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯄꯪꯈꯠꯇ ꯈꯠꯅꯕꯅꯤꯗ, ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯥ ꯅꯠꯇꯦꯗ꯫ ꯃꯗꯨꯗ ꯅꯪ ꯂꯩꯍꯧꯗꯕꯁꯦ ꯌꯥꯝ ꯐꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯍꯦꯟꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯈꯥꯗꯤ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯝꯐꯥꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯂꯩꯀꯣꯜ ꯃꯆꯥ ꯑꯃ ꯁꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ, ꯂꯩꯀꯣꯜꯁꯤꯗ ꯏꯕꯥꯅꯤ ꯆꯪꯉꯨꯁꯤꯔꯥ? ꯄꯥꯏꯈꯣꯝꯕ ꯇꯝꯐꯥꯒꯤ ꯉꯁꯥꯏꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯄꯥꯏꯈꯣꯝꯕ ꯇꯝꯐꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯌꯥꯔꯗꯨꯅ ꯃꯥꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯀꯣꯜ ꯑꯗꯨ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯝꯐꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕ ꯃꯍꯥꯛꯁꯦ ꯀꯥꯎꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯤꯁꯨ ꯃꯥꯅ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯇꯝꯐꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯇꯝꯐꯥ, ꯈꯨꯗꯣꯞꯇꯣ ꯑꯃ ꯁꯤꯟꯗꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯄꯥꯏꯈꯣꯝꯕꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯇꯝꯐꯥ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯝꯐꯥ, ꯑꯩ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯅꯤ ꯈꯪꯗꯕꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯝꯐꯥ
ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ ꯑꯁꯨꯛ ꯊꯤꯕ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ? ꯄꯥꯏꯈꯣꯝꯕ ꯇꯝꯐꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯪꯕꯨ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯛꯇꯅꯤ ꯅꯪꯕꯨ ꯊꯤ ꯍꯥꯏꯒꯗꯕ꯫ ꯅꯪꯕꯨ ꯐꯖꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ꯫ ꯇꯝꯐꯥꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯤꯔ ꯆꯦꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯏꯔꯛꯏ꯫ ꯇꯝꯐꯥ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯇꯨꯡꯏꯟꯗꯨꯗ ꯆꯠꯂꯁꯤ꯫ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ꯫ ꯇꯝꯐꯥꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯝꯐꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯂꯨꯍꯣꯡꯂꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯅꯤꯡꯉꯣꯜꯗꯤ ꯍꯥꯟꯅꯅꯒ ꯄꯥꯝꯖꯕꯒ ꯇꯝꯐꯥꯒꯤ ꯏꯪ ꯇꯞꯄ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ, ꯊꯕꯛ ꯏꯪꯈꯥꯡꯃꯛꯇ ꯇꯧꯔꯕꯁꯨ ꯃꯆꯨ ꯇꯥꯕ ꯀꯌꯥꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯅꯨꯡꯁꯤꯔꯩꯅ ꯃꯆꯥꯗ ꯉꯥꯡꯂꯤ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯍꯥ? ꯌꯨ ꯁꯤꯗꯗꯤ ꯊꯛꯀꯅꯨ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯅꯪꯕꯣ? ꯋꯥꯡꯊꯣꯏ ꯃꯃꯤꯠꯀꯥꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯑꯩꯅ ꯌꯨ ꯊꯛꯄꯗ ꯃꯁꯨ ꯌꯥꯝ ꯄꯥꯅꯩ ꯁꯤꯕꯨ ꯏꯃꯥꯅ? ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯊꯣꯏꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯨꯔꯩꯗꯨ ꯄꯔꯕꯞ ꯊꯣꯔꯛꯂꯒ ꯑꯦ, ꯑꯩꯅ ꯅꯪ ꯌꯨ ꯊꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯨ ꯊꯛꯂꯒ ꯂꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯥꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯔꯩꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯔꯩꯅ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯅꯄꯨꯔꯣꯏꯕꯗ ꯍꯥꯏꯕ ꯍꯧꯅꯕꯔꯣ? ꯏꯟꯊꯤꯖꯅ ꯍꯥꯏꯅꯧꯅꯦ꯫ ꯏꯃꯥꯁꯨꯅꯤ, ꯅꯆꯥꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯉꯥꯡꯒꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯤꯟ ꯀꯟꯈ꯭ꯔꯦꯗꯀꯣ꯫ ꯋꯥꯡꯊꯣꯏꯁꯨ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯍꯧꯒꯠꯂꯛꯂꯒ ꯃꯔꯣꯟ ꯐꯩꯔꯤ ꯐꯩꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯨꯄꯤ, ꯅꯪ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ, ꯍꯥ? ꯈꯪꯅꯤ ꯅꯪ꯫ ꯋꯥꯡꯊꯣꯏꯅ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯅꯨꯔꯩꯗꯨ ꯏꯃꯨꯡꯗ ꯄꯔꯕꯞ ꯆꯪꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯁꯨ ꯃꯁꯤꯅ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩꯗꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯕ ꯄꯥꯝꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯍꯥꯟꯅ ꯏꯆꯥ ꯇꯝꯐꯥꯗꯣ ꯏꯃꯧ ꯑꯣꯏꯖꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯄꯥꯎ ꯇꯞꯂꯗꯅ ꯐꯈ꯭ꯔꯕꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯈꯛꯇ ꯃꯃꯧ ꯑꯣꯏꯕꯤ ꯄꯥꯝꯕ ꯅꯨꯡꯁꯤꯔꯩꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯈꯠꯅꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯡꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫